Ngasisu miyamgidamagta nungairaba pungawari ama puduna laksari. Wari asibu ibirakpa Prinsi Namairakpam. Wari asigi mamingna Mitrangi Khongnang. Thaina mamangaida uhaikol kauba khul ama leirami. Yamnasu pak chawba khul amani. Madu lanthoklaga mi yamna tadaba Chingyagi manakta yumdompok oina lukhrabi mama macha leirami. Machanupa tomba amadi mama kabok lei. Lairajarabasu suba nomba yamna kalli. Adubu imung adu nungaiba haiba adudi ngamlamde. Yumdompok oirabasu khara chatlaga midi adum tanariba lamni. Kabok leina tombadubu kadaida chatkhrabanone. Ngasai ayuktagi thokhibani. Haujik phauba halaktribase. Asumna kabok lei mangonda wahaising asi haiduna thoklakpada machanupa tombana thongal-dagi changlakpadu urami. Ima ngasidi Takumar hoida hingol sugadaba lei aduna sakto khara thuna thongsi ima. Asi hairamlaga tombadi imungda changkhre. Kabok leisu machagi matungda inaduna asumna hairai. Ngasai ayuktagi kanagida suruge nangbo. Ima ayuktagi nungsi khoigi sajik phalubani. Paisasu khara pirei. Imana oina thamjanbiro. Kabok leina yareda isana adum thamjanjaro. Asi hairamlaga mamado chakhumda changkhre. Ngaihak leiraga mapandagi nupi amagi ayakpa khonjelda kauraklami. Kabok lei adu thoklaklaga kanano haiduna yenglami. Haima isa nungsi thoingina. Isabu aikhoida lairo. Nungsina laini ima hoida ado tatomba leitro ima. Wahai asi hairaga nungsi imunglomda mamittu septharaga yengami. Ichana noigi tatomba hangbasidi ko changsilao imungda potharibani. Makoi ani imungda pulap changminarakli. Tombado mana thangatuna tarambadagi magi kalomdagi chenthoraklami aduga nungsida yenglaga hairai. Kaidauba laino nangbo? Tombagi adugumba minok amaga loinana hairakpa wahaido tabada nungsi ikairap tawna leithoktuna chatkre. Tomba makha amuk tarai. Yumdaga hairambro nangbo aikhoida chatkani haina. Angangna yamna toina lakanu. Aise nupiga thiba amatta phanglaroi nangna sangmandana. Wahai adu tabada nungsi ado pena nokthoklami. Aduga makha tarai. Nupi thiba phanglaroi kaina. Nupina tanage ngaktani. Tatumbana yaroidra haina phongdoktaba kaya amani. Asi hairaga nungsi makha taramdana mamaidu lukthakre. Kabok lei nungsigi matau adu khangladuna hairai. Yareda noigi pakhang laisagi warise hanubi aigi inakta saraklene amwa. Tombana ima yareba. Angang mamangsida adugumba aidi karisu khanba leiteko wakhal yamna lana khanagumsi. Asumna hairamlaga tombado haugatuna chatkre. Nungsina tombabu nungsijai haibase kabok leidi khanglami. Adubu nungsi angang oimali haiduna kabok leina nongmata wa kangthoklamde. Masigi angang asidi machal asida asumna hekta hairamemi. Nungsi kabok leigi wahaido tabada khajiktang pairap tawna murum solaga mathanta haijai. Aibu moina angang ni kaina adum hairisibu kariginoba aibu kayam angang oiredana. Kabok lei amadi nungsi chakhumda phamlaga chak thongminari. Kabok leina nungsi nakhoigidi chakado imana thonghaurabro. Nungsina thonghaududa inge aina thongmudoini. Nungsi ado makha tarai. Ima hoina karigino yumdompok asida leiramlibasibo kijadro ima. Kabok leina masina phareda ado nangbu chak thongba thengkhrani chatlodana. Chatlagi ima. Nungsi chakhumdagi thoklaklami aduga tombagi kada yenglaga hairai. Tatomba ai chatlukige ko thenge hayeng amuk thengnaraseba. Tombana chatlo yamna toina lakanu yumda phubini angang nang.
ꯅꯨꯡꯁꯤꯅ ꯍꯣ ꯆꯠꯆꯔꯒꯦ ꯏꯕꯨꯡꯉꯣ ꯂꯩꯖꯍꯧꯔꯣ ꯅꯌꯨꯝꯁꯤꯗ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯝꯕꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯏ꯫ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏꯅ ꯑꯉꯥꯡ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ? ꯑꯩꯅ ꯇꯥ ꯇꯣꯝꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯀꯅꯥꯃꯠꯇꯅ ꯈꯪꯕꯤꯕ ꯅꯠꯇꯦ, ꯃꯣꯏꯒꯤ ꯃꯃꯥꯗꯨꯁꯨꯅꯤ꯫ ꯇꯥ ꯇꯣꯝꯕꯅ ꯈꯪꯗ꯭ꯔꯁꯨ ꯃꯃꯥꯗꯨꯅꯗꯤ ꯈꯪꯕ ꯌꯥꯕꯅꯤ꯫ ꯅꯨꯡꯁꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯡꯒꯣꯜꯗꯒꯤ ꯃꯃꯥ ꯑꯁꯪꯕꯤꯅ ꯂꯥꯛꯊꯔꯛꯏ꯫ ꯏꯆꯥ ꯐꯖꯕꯤ ꯍꯜꯂꯛꯂꯦꯗꯅ, ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ? ꯆꯥꯛꯁꯦ ꯅꯪꯅ ꯈꯔ ꯊꯣꯡꯉꯣ, ꯑꯩ ꯃꯅꯤꯡꯗ ꯐꯤ ꯁꯨꯒꯗꯕ ꯌꯥꯝꯅ ꯂꯩꯀꯣ꯫ ꯏꯃꯥꯁꯤꯃ ꯀ꯭ꯋꯥꯛꯇꯧꯅ ꯂꯥꯛꯊꯔꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ? ꯆꯥꯛ ꯊꯣꯡꯅꯤ ꯈꯪꯗꯅ ꯑꯩꯁꯨ ꯂꯥꯛꯆꯔꯤꯕꯅꯤ ꯅꯪꯅꯕ꯫ ꯅꯪꯅ ꯅꯨꯡꯁꯤꯅꯦ ꯇꯧꯔꯤꯗꯣ ꯑꯣꯏꯔꯣꯏꯀꯣ, ꯋꯥꯈꯜ ꯈꯔ ꯈꯔ ꯈꯜꯂꯨ꯫ ꯑꯁꯪꯕꯤ ꯆꯩꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯇꯣꯝꯕ ꯅꯨꯡꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯐꯅ ꯌꯥꯝꯅ ꯏꯃꯥ ꯏꯆꯥ ꯆꯪꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯂꯥꯏꯔꯕ ꯏꯃꯨꯡꯅꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯒꯦ? ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯌꯨꯝꯒꯤ ꯑꯋꯥꯠꯄꯅ ꯑꯗꯨꯝ ꯍꯦꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯑꯣꯏꯅ ꯆꯠꯂꯒꯦ, ꯑꯗꯨꯅ ꯈꯔꯁꯨ ꯃꯦꯟꯅꯕꯗ ꯀꯥꯟꯅꯒꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯎꯄꯥꯏ ꯂꯩꯔꯔꯣꯏ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯗ ꯉꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯏꯊꯟꯅꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯅꯤ, ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯅꯤꯅ꯫ ꯇꯣꯝꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯤꯡꯌꯥꯒꯤ ꯂꯝꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯜꯂꯤꯕ ꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯁꯥ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯀꯔꯝꯅꯕꯨ ꯌꯥꯎꯔꯝꯂꯤꯕ? ꯀꯅꯥꯅꯁꯨ ꯈꯪꯗꯕ, ꯎꯗ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯇꯥꯔꯝꯂꯤꯕ ꯂꯩꯔꯝꯂꯤꯕ꯫ ꯇꯣꯝꯕꯁꯨ ꯈꯪꯗꯕ ꯀꯧꯕꯅꯤꯅ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯈꯣꯝꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯤ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯈꯟꯕꯒꯤ ꯃꯇꯧꯅꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯁꯤꯡ ꯑꯗꯨ ꯃꯩ ꯑꯃꯠꯇ ꯆꯥꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯀꯔꯤꯅꯣꯅꯤ ꯑꯆꯣꯠꯄ ꯉꯥꯛꯇ ꯑꯣꯏꯅ ꯈꯨꯜꯂꯛꯂꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯠꯇ ꯆꯥꯛꯇ꯭ꯔꯦꯃꯤ, ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯦ, ꯇꯁꯦꯡꯅ ꯆꯥꯛꯎ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯌꯥꯔꯛꯃꯟꯗꯕꯗꯒꯤ ꯀꯕꯣꯛꯂꯩ ꯃꯆꯥ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ, ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯃꯃꯥꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯇꯣꯝꯕ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯏꯃꯥ? ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯃꯥꯅ ꯁꯤꯡ ꯑꯁꯦ ꯆꯥꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯦ, ꯆꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ꯫ ꯇꯣꯝꯕ ꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯃꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯇ꯭ꯔꯦ ꯐꯅ ꯍꯣꯠꯅꯔꯕꯁꯨ꯫ ꯁꯤꯒꯤ ꯁꯤꯡꯁꯦ ꯈꯔ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯈꯔꯗꯤ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯀꯕꯣꯛꯂꯩꯅ ꯈꯔꯕꯨ ꯆꯥꯛꯄ ꯍꯧꯔꯛꯂꯕꯗꯤ ꯏꯃꯥ ꯑꯗꯨꯝ ꯍꯣꯠꯅꯍꯧꯔꯒꯦ ꯌꯥꯔꯅꯤ꯫ ꯇꯣꯝꯕ ꯃꯩ ꯍꯧꯒꯠꯂꯝꯂꯒ ꯉꯁꯥꯏꯒꯤ ꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯈꯨꯠꯅ ꯑꯃ ꯑꯅꯤ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯀꯔꯤꯅꯣ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯂꯤꯗꯨꯕꯣ? ꯇꯣꯝꯕꯅ ꯏꯃꯥ, ꯁꯤꯒꯤ ꯆꯩꯁꯦ ꯌꯥꯝꯅ ꯐꯖꯩ, ꯁꯤꯠ ꯅꯥꯜꯂꯤ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯩ ꯑꯗꯨ ꯄꯨꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯂꯗꯨꯅ ꯆꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯀꯔꯝꯕ ꯆꯩꯅꯣ ꯁꯤꯕꯣ? ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅꯦ, ꯌꯥꯝꯅ ꯐꯖꯩꯅꯦ, ꯌꯨꯝꯒ ꯁꯥꯔꯗꯤ ꯁꯤꯠ ꯅꯥꯟꯅ ꯐꯖꯒꯅꯤꯕꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯦ꯫ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯇꯣꯝꯕ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯗꯨꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯥꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯪꯂꯥꯟꯗꯣ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯆꯪꯈꯣꯟꯕꯤ ꯀꯧꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯩ ꯊꯥꯒꯦ ꯇꯧꯔꯤꯕꯗꯤ? ꯇꯣꯝꯕꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯅ ꯅꯪꯕꯨ ꯃꯩ ꯊꯥꯒꯦ ꯇꯧꯏ ꯍꯥꯏꯕꯗꯤ? ꯆꯪꯈꯣꯟꯕꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯔꯤꯗꯨꯗꯤ ꯆꯥꯛꯈꯨꯝꯗ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯇꯣꯝꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯟ ꯃꯊꯛꯇ ꯊꯝꯈꯤꯕ ꯆꯩ ꯑꯗꯨ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯗ ꯑꯩꯗꯤ"꯫ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯟꯖꯩ, "ꯃꯪꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ"꯫ ꯇꯣꯝꯕ ꯄꯥꯈꯠꯄꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯆꯪꯈꯣꯟꯕꯤꯅ "ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ" ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ꯫ ꯇꯣꯝꯕ ꯄꯥꯈꯠꯅ, "ꯀꯅꯥꯅꯣ? ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯂꯛꯅꯔꯤꯕ? ꯅꯪ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯃꯪꯂꯥꯟꯗ ꯇꯥꯏꯕꯪꯗ ꯂꯛꯅꯕꯒꯤ ꯃꯍꯨꯠ ꯏꯃꯥꯡꯗ ꯑꯣꯏꯅ ꯊꯣꯛꯂꯛꯂꯣ꯫ ꯊꯧꯅꯥ ꯐꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯂꯣ"꯫ ꯁꯣꯝꯗꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯕ ꯀꯕꯣꯛꯂꯩꯗꯣ ꯃꯆꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯕ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯀꯅꯥꯗꯅꯣ ꯁꯥꯎꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯏꯆꯥꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ? ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ"꯫ ꯇꯣꯝꯕ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ, "ꯇꯥꯏꯌꯦ ꯏꯃꯥ, ꯑꯩ ꯋꯥꯈꯜ ꯇꯥꯏꯌꯦ"꯫ "ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯀꯟꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯨ? ꯀꯅꯥꯒꯅꯣꯅꯦ ꯅꯪꯕꯣ"꯫ "ꯏꯃꯥ, ꯃꯪ ꯑꯣꯏꯔꯝꯂꯦ, ꯀꯅꯥꯅꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯂꯛꯅꯕꯒꯨꯝ ꯇꯧꯔꯤ"꯫ ꯀꯕꯣꯛꯂꯩ ꯃꯆꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯛꯏ, "ꯂꯥꯏꯒ ꯊꯦꯡꯅꯔꯕ ꯖꯥꯠꯂꯣ ꯆꯤꯡꯗꯒ ꯆꯠꯂꯨꯕꯗꯨꯗ"꯫ ꯃꯆꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯑꯗꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯄꯣꯊꯥꯔꯣ, ꯏꯃꯥ ꯁꯪꯂꯒꯦ, ꯅꯪ ꯇꯨꯝꯃꯣ, ꯍꯌꯦꯡ ꯐꯖꯅ ꯏꯃꯥꯒ ꯁꯥꯟꯅꯔꯁꯤꯀꯣ"꯫ ꯇꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯃꯃꯥꯅ "ꯁꯪꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯔꯔꯣꯏ, ꯇꯨꯝꯖꯔꯁꯅꯨ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯣꯏꯅ ꯁꯥꯟꯅꯔꯒꯦ" ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯗꯣ ꯇꯣꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯨꯗ꯭ꯔꯦ꯫ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯅ ꯇꯨꯝꯍꯜꯂꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯕꯨ ꯁꯪꯅ ꯁꯪꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯦ꯫ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯀꯣꯟꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯀꯕꯣꯛꯂꯩ ꯍꯧꯒꯠꯈ꯭ꯔꯦ, ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯇꯣꯝꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯗꯨꯅ ꯃꯊꯟꯇ ꯈꯟꯖꯩ, "ꯃꯤꯡꯅ ꯆꯪꯈꯣꯟꯕꯤ, ꯁꯛꯎꯗꯕꯤ ꯅꯨꯄꯤ, ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯤꯕ? ꯀꯔꯤ ꯃꯔꯤꯕꯨ ꯊꯣꯛꯅꯔꯤꯕ ꯑꯩꯒ"꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯅꯁꯨ ꯄꯤꯕꯤꯔꯛꯇꯦ꯫ ꯆꯩꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯥꯡꯒꯣꯜꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ? ꯊꯦꯡꯉꯦꯅꯦ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ. ꯄꯪꯊꯦꯡ ꯊꯦꯡꯅ ꯍꯧꯒꯠꯄꯁꯨ ꯅꯁꯥꯗꯣ ꯐꯔꯣꯏꯅꯦ"꯫ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯔꯗꯨꯅ ꯇꯣꯝꯕ ꯍꯧꯒꯠꯂꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯁꯨ ꯀꯕꯣꯛꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ "ꯏꯃꯥ, ꯇꯥ ꯇꯣꯝꯕꯗꯣ ꯍꯧꯒꯠꯈ꯭ꯔꯕꯣ"꯫ ꯇꯣꯝꯕ ꯏꯃꯨꯡꯗꯒꯤ, "ꯍꯣ, ꯍꯧꯒꯠꯆꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩ ꯁꯦꯟꯅꯕꯁꯦ ꯃꯪꯗ ꯐꯥꯎꯕ ꯁꯦꯟꯅꯩꯅꯦ, ꯇꯨꯝꯐꯝꯒ ꯈꯪꯗ꯭ꯔꯦ. ꯅꯪꯂꯥ ꯂꯥꯏꯔ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯇꯨꯝꯍꯟꯗ꯭ꯔꯦ"꯫ ꯅꯨꯡꯁꯤꯅ, "ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯑꯣ"꯫ "ꯇꯥꯅꯤꯡꯗꯦꯍꯦ, ꯑꯉꯥꯡꯅ, ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯖꯔꯒꯦ"꯫ ꯅꯨꯡꯁꯤꯅ ꯑꯃꯨꯛ, "20 ꯁꯨꯔꯕꯗꯣ"꯫ ꯇꯣꯝꯕꯗꯣ ꯈꯔ ꯉꯛꯅ, "ꯑꯦ, ꯅꯪꯕꯣ ꯆꯍꯤ 20 ꯁꯨꯔꯕ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯁꯦ ꯇꯣꯝꯕꯒꯤ ꯈꯠꯅꯕ ꯍꯧꯐꯝꯅꯤ꯫ ꯅꯨꯡꯁꯤꯗ ꯈꯠꯅꯕ ꯍꯧꯔꯤꯈꯩ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, "ꯑꯉꯥꯎꯕꯁꯤꯗꯤ, ꯅꯨꯡꯁꯤꯌꯦ, ꯏꯆꯥꯕꯨ ꯉꯔꯥꯡꯗꯤ ꯂꯥꯛꯇ꯭ꯔꯦ, ꯀꯩꯗꯧꯔꯕ"꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯀꯥꯈꯤ, ꯑꯗꯨꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯕ ꯏꯃꯥ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯝꯂꯕꯣ"꯫ ꯅꯨꯡꯁꯤꯅ, "ꯉꯁꯥꯏꯅ ꯂꯣꯏꯔꯝꯂꯦ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯏꯃꯥ ꯍꯣꯏꯒꯤꯗꯣ"꯫ ꯀꯕꯣꯛꯂꯩꯁꯨ, "ꯍꯣꯏ ꯍꯣꯏ, ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯡꯂꯨꯔꯁꯤ, ꯆꯪꯂꯁꯤ ꯏꯃꯨꯡꯗ"꯫ ꯇꯣꯝꯕꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯅ ꯉꯔꯥꯡ ꯁꯤꯡ ꯈꯨꯜꯂꯛꯄ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯃꯁꯛ ꯃꯥꯟꯅꯕ ꯁꯤꯡ ꯑꯗꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯠꯇꯕꯨ ꯇꯥꯗꯦꯅꯦ, ꯀꯔꯝꯕ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯣꯏꯔꯖꯥꯠꯅꯣ, ꯊꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯇꯣꯝꯕ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯖꯥꯠꯂꯥ? ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯅꯕ ꯋꯥꯍꯪ ꯀꯌా ꯑꯃ ꯍꯪꯗꯕ ꯌꯥꯗ꯭ꯔꯦ꯫ ꯇꯣꯝꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯈꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯝꯕꯅ, "ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯅꯠꯇ꯭ꯔꯣ"꯫ ꯇꯣꯝꯕꯅ ꯑꯃꯨꯛ, "ꯃꯥꯅꯤ ꯇꯥꯗ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ"꯫ "ꯏꯕꯨꯡꯉꯣ, ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝꯅ ꯐꯔꯦ, ꯑꯩꯒꯤ ꯁꯟꯒꯤ ꯁꯖꯤꯛ ꯈꯔ ꯐꯥꯟꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ,
ꯁꯦꯜꯁꯨ ꯃꯇꯤꯛ ꯆꯥꯅ ꯈꯨꯔꯥꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯇꯣꯝꯕꯅ ꯇꯥꯗ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯐꯥꯟꯖꯔꯒꯦ꯫ ꯇꯣꯝꯕ ꯃꯁꯥꯗ ꯊꯥꯡ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯁꯖꯤꯛ ꯐꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯖꯤꯛ ꯑꯗꯨ ꯐꯥꯜꯂꯒ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯌꯥꯝꯅ ꯋꯥꯅ ꯍꯜꯂꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣ, ꯅꯆꯟꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯇꯣꯝꯕꯅ ꯏꯃꯥ, ꯅꯨꯡꯁꯤꯗꯣ ꯉꯁꯥꯏꯗꯒꯤ ꯆꯠꯇ꯭ꯔꯤꯕꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯌꯨꯝꯗ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯅꯤꯅꯦ꯫ ꯅꯨꯡꯁꯤꯅ ꯊꯤꯔꯣꯏ ꯀꯩꯁꯨ, ꯏꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ, ꯇꯥ ꯇꯣꯝꯕ ꯍꯣꯏꯗ ꯆꯠꯈꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯝꯂꯦ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯅꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯪꯈꯣꯟꯕꯤ ꯇꯣꯝꯕꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ ꯆꯪꯈꯣꯟꯕꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯇꯥ ꯇꯣꯝꯕ, ꯅꯪ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯕ ꯃꯥꯜꯂꯦ, ꯄꯣꯊꯥꯖꯔꯒꯦꯔꯥ? ꯇꯣꯝꯕꯅ ꯄꯣꯊꯥꯅꯤꯡꯗꯦ, ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯐꯝꯗ ꯑꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯍꯪꯉꯣ, ꯅꯪꯅ ꯍꯪꯅꯤꯡꯕ ꯄꯨꯝꯕ꯫ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯇꯣꯝꯕ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯈꯣꯟꯕꯤꯗ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯅꯪꯕꯨ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯦ? ꯆꯪꯈꯣꯟꯕꯤꯅ ꯍꯪꯒꯗꯕ ꯂꯣꯏꯔꯕ꯭ꯔꯣ? ꯄꯥꯎꯈꯨꯝ ꯄꯤꯔꯣꯔꯥ? ꯂꯣꯏꯗ꯭ꯔꯤ, ꯍꯪꯒꯗꯧꯕ ꯋꯥꯍꯪꯗꯤ ꯊꯃꯣꯏꯗ ꯄꯩꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦ, ꯂꯣꯏꯅ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯩꯁꯦ ꯈꯣꯡꯅꯥꯡ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯆꯝꯕ ꯈꯣꯡꯅꯥꯡ ꯅꯠꯇꯦ, ꯁꯛꯇꯤ ꯆꯦꯟꯕ ꯈꯣꯡꯅꯥꯡꯅꯤ꯫ ꯅꯪꯅ ꯁꯤꯠ ꯅꯥꯟꯕ ꯐꯖꯕ ꯆꯩ ꯃꯇꯦꯛ ꯑꯃ ꯈꯨꯜꯂꯛꯄꯗꯣ ꯑꯩꯒꯤ ꯃꯁꯥꯅꯤ꯫ ꯅꯪꯅ ꯃꯗꯨ ꯈꯨꯟꯈꯤꯕꯅ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯇꯣꯝꯕꯅ ꯈꯣꯡꯅꯥꯡ ꯍꯥꯏꯕ, ꯅꯪꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯍꯧꯕꯒꯦ? ꯑꯩꯅ ꯁꯤꯡ ꯈꯨꯟꯐꯝ ꯑꯅꯛꯄ ꯑꯗꯨꯗ ꯍꯧꯕ꯭ꯔꯥ? ꯆꯪꯈꯣꯟꯕꯤꯅ ꯅꯪꯒꯤ ꯁꯤꯡ ꯈꯨꯟꯐꯝ ꯆꯤꯡꯖꯥꯎ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯃꯊꯪꯒꯤ ꯆꯤꯡ ꯑꯗꯨꯗ ꯍꯧꯕꯅꯤ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯤꯑꯣꯏꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯕꯗꯣ꯫ ꯇꯣꯝꯕ ꯆꯪꯈꯣꯟꯕꯤꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯛ ꯊꯠꯇꯨꯅ, ꯑꯁꯨꯛ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯅꯪꯒꯤ ꯃꯁꯥꯗꯨ ꯀꯔꯝꯅ ꯌꯧꯔꯛꯂꯤꯕ? ꯅꯪ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯅ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯅꯔꯒꯦ, ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯑꯩꯅ ꯈꯨꯜꯍꯟꯕꯅꯤ꯫ ꯅꯐꯝꯗ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯇꯣꯝꯕꯅ ꯋꯥꯔꯧꯗꯦꯗ, ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯣ ꯋꯥꯔꯤꯗꯤ ꯐꯅ ꯁꯥꯅꯔꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯛꯇꯝꯗꯤ ꯎꯗ꯭ꯔꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯑꯩꯕꯨ ꯌꯦꯡꯅꯤꯡꯕ꯭ꯔꯥꯅꯦ? ꯑꯗꯣ ꯅꯪꯒ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗꯦ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯕ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ꯫ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯅ ꯍꯥꯏꯅ ꯆꯪꯈꯣꯟꯕꯤ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯃꯌꯦꯛ ꯑꯁꯨꯝ ꯑꯁꯨꯝ ꯁꯦꯡꯂꯛꯏ꯫ ꯇꯣꯝꯕ ꯆꯪꯈꯣꯟꯕꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤꯠꯃꯛꯅ ꯎꯕ ꯐꯪꯖꯔꯦ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯏꯪꯅ ꯐꯖꯕ ꯅꯤꯡꯊꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯕ ꯆꯪꯈꯣꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯛ ꯐꯖꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕꯅꯣ? ꯌꯥꯝꯅ ꯄꯥꯝꯃꯨꯏ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯇꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧꯒꯨꯝ꯫ ꯆꯪꯈꯣꯟꯕꯤꯅ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯅꯤꯡꯂꯤꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯉꯛꯂꯞꯅ ꯆꯪꯈꯣꯟꯕꯤꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯏ꯫ ꯆꯪꯈꯣꯟꯕꯤꯅ ꯉꯛꯂꯝꯒꯅꯤ ꯅꯪꯁꯨ, ꯀꯔꯝꯅ ꯑꯩꯅ ꯈꯣꯡꯅꯥꯡ ꯑꯣꯏꯔꯝꯂꯤꯕ? ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯤꯔꯒꯦ꯫ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ, ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ꯫ ꯇꯣꯝꯕꯗꯣ ꯃꯇꯝ ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯅꯤꯡꯂꯛꯏ꯫ ꯈꯥꯝꯕ ꯅꯪꯍꯧꯗ ꯆꯪꯈꯣꯟꯕꯤ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯣ ꯑꯗꯨꯛ ꯁꯥꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯂꯣꯏꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯇꯣꯝꯕꯗꯣ ꯅꯤꯡꯉꯝꯗꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯃꯃꯥꯕꯨ ꯊꯤꯔꯤ꯫ ꯏꯃꯥ, ꯏꯃꯥ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯣ? ꯀꯕꯣꯛꯂꯩ ꯃꯆꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ, ꯏꯕꯨꯡꯉꯣ, ꯏꯃꯥ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯂꯩꯌꯦ, ꯍꯪꯒꯥꯝ ꯍꯦꯛꯂꯤꯌꯦ, ꯀꯔꯤ ꯇꯧꯔꯒꯦ? ꯇꯣꯝꯕꯅ ꯏꯃꯥ, ꯑꯩ ꯉꯁꯤꯗꯒꯤ ꯂꯪꯐꯩ ꯆꯠꯂꯒꯦ, ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ꯫ ꯂꯩꯀꯥꯏꯒꯤ ꯈꯔ ꯆꯠꯄꯁꯤꯅꯗꯤ ꯑꯣꯏꯔꯔꯣꯏ꯫
Mꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩꯅ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤ꯫ ꯏꯪꯊꯝꯊꯥ ꯆꯪꯂꯛꯄꯒꯤ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ." ꯇꯣꯝꯕꯅ "ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯗꯕ ꯌꯥꯔꯣꯏ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯆꯠꯀꯗꯕꯅꯤ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤ. ꯈꯤꯇꯪꯗꯤ ꯈꯟꯊꯧ. ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯄꯒꯤ ꯋꯥ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪ ꯆꯠꯄ ꯌꯥꯔꯣꯏ. ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦ ꯈꯪꯗꯅ." ꯇꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯂꯪꯐꯩ ꯆꯠꯅꯤꯡꯕꯒꯤ ꯅꯠꯇꯦ, ꯆꯪꯈꯣꯟꯕꯤꯕꯨ ꯊꯤꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯇꯣꯝꯕ ꯃꯊꯟꯇ ꯑꯃꯨꯛ ꯈꯟꯖꯩ, "ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯔꯒ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯅ ꯆꯪꯈꯣꯟꯕꯤꯕꯨ ꯊꯤꯕ ꯄꯥꯝꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯑꯁꯨꯝꯅ ꯃꯊꯟꯇ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯅ "ꯇꯥ ꯈꯣꯡꯕꯥ, ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯄꯗꯤ?" "ꯑꯁ ꯇꯣꯝꯕ ꯏꯕꯣ, ꯅꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯈꯔ ꯅꯛꯅ ꯂꯩꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ. ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯅꯈꯣꯏꯗ ꯌꯧꯅꯕ ꯍꯣꯠꯅꯕꯁꯦ." "ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯈꯔ ꯂꯥꯞꯅ ꯂꯪꯐꯩ ꯆꯠꯀꯗꯧꯔꯤ. ꯅꯪ ꯌꯥꯎꯅꯤꯡꯕ꯭ꯔꯥ ꯍꯪꯒꯦ ꯂꯥꯛꯄꯅꯤ." ꯇꯣꯝꯕ ꯃꯥꯅ ꯈꯜꯂꯝꯕꯗꯨꯒ ꯃꯄꯥ ꯆꯥꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯇꯥꯗꯥ, ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯒꯦ. ꯑꯩꯁꯨ ꯂꯪꯐꯩ ꯆꯠꯅꯤꯡꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨ ꯑꯃꯨꯛꯇ ꯍꯪꯒꯦ ꯂꯥꯛꯄꯅꯤ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ." "ꯍꯩꯃꯥ, ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯀꯥꯎꯔꯦ. ꯇꯣꯝꯕ, ꯍꯪꯆꯤꯠ ꯆꯠꯀꯗꯕꯅꯤꯀꯣ." ꯇꯣꯝꯕꯅ "ꯍꯣꯏ ꯍꯣꯏ ꯇꯥꯗꯥ, ꯑꯗꯨꯗꯤ ꯑꯩ ꯂꯩꯖꯍꯧꯔꯒꯦꯀꯣ." ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯍꯥꯟꯅꯒꯨꯝꯅ ꯆꯪꯈꯣꯟꯕꯤꯕꯨ ꯉꯥꯏꯔꯤ꯫ ꯆꯪꯈꯣꯟꯕꯤꯅ "ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯝꯂꯅꯤ ꯅꯪꯅ ꯇꯨꯝꯂꯛꯇꯕ. ꯑꯩꯅ ꯅꯐꯝꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯦ." ꯇꯣꯝꯕꯅ "ꯌꯦꯠꯇꯦꯗ, ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯝꯗꯅ ꯂꯣꯏꯁꯤꯟꯈꯤꯕ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯔꯛꯂꯣ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯕꯅꯤ. ꯑꯩꯒꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯂꯣꯏꯅꯃꯛ ꯂꯩ." ꯆꯪꯈꯣꯟꯕꯤ ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯣꯝꯕꯗ ꯂꯣꯏꯅ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯑꯩ ꯆꯦꯛꯂꯥ ꯀꯧꯕ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯆꯪꯈꯣꯟꯕꯤꯅꯤ꯫ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯐꯠꯇꯕ ꯃꯥꯏꯕ ꯑꯃꯅ ꯑꯩꯕꯨ ꯀꯜꯂꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯗ ꯊꯝꯕꯤꯔꯝꯕꯅꯤ." ꯇꯣꯝꯕꯅ "ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯣꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯍꯩ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯀꯅꯤ? ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ." ꯆꯪꯈꯣꯟꯕꯤꯅ "ꯁꯣꯏꯗꯅ ꯑꯣꯟꯕ ꯉꯝꯒꯅꯤ. ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯈꯣꯡꯅꯥꯡ ꯑꯗꯣ ꯊꯤꯗꯨꯅ ꯐꯪꯂꯕ ꯃꯇꯨꯡ, ꯌꯥꯜꯂꯒ ꯌꯥꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯜꯂꯛꯀꯅꯤ." ꯆꯪꯈꯣꯟꯕꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯕꯗ ꯇꯣꯝꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ. ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ." ꯆꯪꯈꯣꯟꯕꯤꯅ "ꯑꯩ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤ. ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯣꯏꯗꯅ ꯍꯜꯂꯛꯍꯟꯕꯤꯌꯨꯀꯣ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈꯣꯟꯕꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯤ ꯃꯥꯅ ꯃꯥꯡꯈ꯭ꯔꯤꯕꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯒꯤꯅꯤ ꯍꯥꯏꯕ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯇꯣꯝꯕꯗꯣ ꯂꯪꯐꯩ ꯆꯠꯄꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯃꯃꯥꯅꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯊꯤꯡꯂꯨꯗ꯭ꯔꯦ꯫ ꯇꯣꯝꯕꯅ "ꯅꯨꯡꯁꯤ, ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯏꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ." ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ "ꯍꯣꯏ ꯇꯥ ꯇꯣꯝꯕ, ꯑꯩ ꯏꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯖꯔꯝꯒꯦ." ꯀꯕꯣꯛꯂꯩꯅ "ꯏꯃꯥꯒꯤ ꯇꯣꯝꯕ, ꯏꯆꯥꯅ ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯏꯃꯥꯅ ꯃꯅꯝ ꯅꯝꯒꯦꯀꯣ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯇꯣꯝꯕ ꯃꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯪꯐꯩ ꯆꯠꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯄꯨꯟꯅ 12ꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯛꯄꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯇꯣꯝꯕꯅ "ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯁꯤ. ꯁꯤꯗꯅ ꯃꯐꯝ ꯈꯔ ꯆꯥꯒꯅꯤ." ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯆꯪꯈꯣꯟꯕꯤꯕꯨ ꯉꯥꯏꯔꯤ꯫ ꯆꯪꯈꯣꯟꯕꯤꯅ "ꯇꯨꯝꯃꯣꯗꯅ, ꯄꯣꯊꯥꯔꯣ. ꯋꯥꯔꯝꯂꯅꯤ. ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤꯅ." ꯇꯣꯝꯕꯅ "ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯆꯪꯈꯣꯟꯕꯤ, ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ." ꯆꯪꯈꯣꯟꯕꯤꯅ "ꯑꯩ ꯃꯇꯨꯡꯗꯗꯤ ꯂꯥꯛꯂꯔꯣꯏ. ꯅꯪꯅ ꯑꯩꯕꯨ ꯉꯝꯅꯕ ꯊꯤꯔꯛꯎ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯣꯟꯕꯤ ꯃꯥꯡꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯆꯪꯈꯣꯟꯕꯤꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯇꯣꯝꯕ ꯋꯥꯈꯜꯗ "ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯏꯆꯟ ꯆꯪꯈꯣꯟꯕꯤꯁꯦ, ꯑꯗꯨꯕꯨ ꯑꯩꯅ
ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯍꯤꯡꯗꯨꯃ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯪꯐꯩ ꯂꯥꯛꯄꯒꯤ 10ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯌꯥꯝ ꯑꯗꯣ ꯌꯨꯝꯗ ꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯃꯌꯨꯝꯗ ꯍꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯤ ꯆꯪꯈꯣꯟꯕꯤꯕꯨ ꯊꯤꯕꯅꯤ꯫ ꯇꯣꯝꯕꯅ "ꯃꯌꯥꯝ ꯑꯣꯏꯅ ꯌꯨꯝꯂꯣꯝꯗ ꯍꯟꯕꯤꯔꯣ, ꯑꯩꯗꯤ ꯃꯇꯝ ꯈꯔ ꯁꯨꯍꯧꯈꯤꯒꯦ"꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯣꯝꯕꯅ "ꯇꯣꯝꯕꯥ, ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯌꯨꯝꯗ ꯏꯃꯥ ꯃꯊꯟꯗꯅꯤ ꯂꯩꯍꯧꯔꯤꯕꯗꯣ, ꯌꯨꯝꯗꯣꯡꯄꯣꯛꯀ ꯑꯣꯏꯔꯦ"꯫ ꯇꯣꯝꯕꯅ "ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅꯕ ꯐꯅꯕ ꯁꯤꯜꯂꯝꯂꯕꯅꯤ꯫ ꯇꯥꯗ ꯍꯣꯏꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯈꯔ ꯇꯝꯕꯤꯔꯝꯃꯨ"꯫ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯈꯣꯝꯕ ꯊꯤꯟꯊꯕ ꯇꯧꯗꯅ ꯇꯣꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯀꯕꯣꯛꯂꯩꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯣꯝꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯂꯝꯍꯥꯡꯗꯨꯗ ꯃꯊꯟꯇ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ"꯫ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯅ ꯅꯨꯡꯁꯤ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯍꯟꯅꯔꯛꯂꯦ꯫ ꯑꯗꯣ ꯇꯥ ꯇꯣꯝꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ"꯫ ꯀꯕꯣꯛꯂꯩꯅ "ꯍꯜꯂꯛꯇ꯭ꯔꯤ, ꯊꯕꯛ ꯁꯨꯕꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯄꯥꯎ ꯇꯝꯂꯝꯕꯅꯤ"꯫ ꯅꯨꯡꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯍꯨꯟꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯀꯕꯣꯛꯂꯩꯒꯤ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ. ꯇꯥ ꯇꯣꯝꯕꯗꯣ ꯌꯥꯝꯅ ꯍꯩꯁꯤꯡꯕꯅꯤ. ꯇꯥ ꯇꯣꯝꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯌꯨꯝꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯔꯁꯦ"꯫ ꯀꯕꯣꯛꯂꯩꯅ "ꯏꯕꯦꯝꯃ, ꯅꯪ ꯌꯨꯝꯗ ꯁꯣꯏꯗꯅ ꯆꯩꯕꯤꯒꯅꯤ. ꯏꯃꯥ ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯔꯒꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ"꯫ ꯅꯨꯡꯁꯤꯅ ꯇꯛꯄ ꯍꯦꯟꯃꯟꯕꯅ ꯑꯗꯨꯃꯛ ꯉꯝꯈ꯭ꯔꯦ꯫ ꯇꯣꯝꯕ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯦ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯐꯅꯗꯤ ꯁꯥꯡꯕ ꯂꯝꯕꯤꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯇꯣꯝꯕ ꯎꯈꯥ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯪꯈꯣꯟꯕꯤꯅ ꯂꯩꯔꯤꯕꯗꯣ ꯃꯊꯪꯒꯤ ꯆꯤꯡꯗꯅꯤ ꯍꯥꯏꯕ ꯑꯗꯣ꯫ ꯃꯗꯨ ꯈꯪꯂꯕꯗ ꯇꯣꯝꯕ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯕꯣꯛꯂꯩ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯐꯅ ꯆꯥꯎꯔꯕ ꯏꯆꯥꯅꯤ. ꯃꯥꯒꯤ ꯉꯝꯅꯕ ꯃꯇꯣꯝꯇ ꯍꯣꯠꯅꯖꯒꯅꯤ"꯫ ꯀꯕꯣꯛꯂꯩꯗꯣ ꯋꯥꯈꯜ ꯆꯥꯎꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯒꯤꯗꯃꯛꯇ ꯊꯣꯏꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯁꯣꯝꯗꯅ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯇꯣꯝꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯎꯔꯦ ꯈꯣꯡꯅꯥꯡ ꯑꯗꯨ, ꯃꯁꯥ ꯃꯔꯦꯡ ꯐꯟꯅ, ꯃꯅꯥ ꯄꯨꯡꯅ ꯍꯧꯔꯤꯕ ꯑꯗꯣ ꯎꯕꯗ ꯇꯣꯝꯕ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯧꯅ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯪꯍꯧꯗꯦ ꯆꯪꯈꯣꯟꯕꯤ ꯇꯣꯝꯕꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯛꯂꯛꯂꯦ꯫ ꯇꯣꯝꯕ ꯆꯪꯈꯣꯟꯕꯤꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯏꯕꯨꯡ, ꯅꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯏꯕꯨꯡꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯅꯆꯜꯅ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯐꯝ ꯑꯃꯅꯤ꯫ ꯇꯣꯝꯕꯅ "ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕꯁꯦ? ꯂꯥꯏꯒꯤ ꯂꯩꯕꯥꯛꯄꯨ ꯃꯥꯜꯂꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ"꯫ ꯆꯪꯈꯣꯟꯕꯤꯅ "ꯏꯕꯨꯡ, ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ. ꯆꯪꯁꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯃꯅꯥꯛꯇ"꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯆꯪꯈꯣꯟꯕꯤꯕꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ꯫ ꯉꯥꯏꯍꯥꯛꯁꯨ ꯀꯞꯃꯤꯟꯅꯔꯦ꯫ ꯀꯔꯤꯒꯤ ꯀꯞꯇꯅꯤ? ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯕꯗ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯛꯂꯦ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯐꯖꯔꯕ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯇꯣꯝꯕ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ꯫ ꯌꯨꯝꯗ ꯁꯣꯜꯂꯕꯤ ꯏꯃꯥꯗꯣ ꯃꯊꯟꯇ ꯂꯩꯍꯧꯔꯤ. ꯌꯨꯝꯗꯣꯡꯄꯣꯛꯅꯤꯅ ꯑꯩ ꯀꯨꯏꯅ ꯂꯩꯊꯕꯁꯨ ꯄꯥꯝꯗ꯭ꯔꯦ. ꯆꯪꯈꯣꯟꯕꯤꯅ ꯑꯩ ꯀꯔꯤꯁꯨ ꯊꯤꯡꯖꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯆꯜꯒꯤ ꯈꯨꯗꯣꯜ ꯑꯃꯠꯇꯗꯤ ꯄꯨꯕꯤꯈꯣ"꯫ ꯇꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯃꯌꯨꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯣꯝꯕꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯆꯪꯈꯣꯟꯕꯤꯒꯤ ꯈꯨꯗꯣꯜ ꯑꯃꯁꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ
ꯏꯕꯨꯡꯅ ꯌꯨꯝꯗ ꯍꯟꯕꯗ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨꯁꯨ ꯄꯨꯕꯤꯈꯣ, ꯅꯆꯜꯃꯛꯅꯤ ꯈꯟꯗꯨꯅ ꯊꯝꯕꯤꯌꯨ, ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯊꯝꯕꯤꯌꯨ, ꯃꯁꯤꯅ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ꯫ ꯇꯣꯝꯕ ꯆꯪꯈꯣꯟꯕꯤꯒꯤ ꯈꯨꯗꯣꯜ ꯑꯃꯗꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯀꯕꯣꯛꯂꯩ ꯃꯆꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯕꯨ ꯎꯕꯗ ꯍꯔꯥꯎꯖꯩ꯫ ꯂꯝ ꯆꯠꯂꯨꯕꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ "ꯏꯕꯨꯡꯉꯣ, ꯏꯆꯥ ꯎꯗꯕꯗ ꯏꯃꯥꯅ ꯀꯌꯥꯗ ꯋꯥꯕ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯔꯣ ꯅꯪꯕꯣ?" ꯇꯣꯝꯕꯅ "ꯈꯜꯂꯤ ꯏꯃꯥ, ꯏꯃꯥꯒꯤ ꯌꯥꯝꯅ ꯈꯜꯂꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕ ꯃꯥꯅ ꯄꯨꯔꯛꯄ ꯁꯅꯥ ꯃꯌꯥꯝꯗꯣ ꯃꯃꯥꯗ ꯎꯠꯂꯤ꯫ ꯀꯕꯣꯛꯂꯩꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ "ꯀꯝꯗꯧꯅ ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯏꯆꯥꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯏꯃꯥꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯇꯝꯃꯨ"꯫ ꯇꯣꯝꯕ ꯃꯃꯥꯅ ꯆꯤꯡꯅꯔꯤꯕꯗꯣ ꯀꯣꯛꯅꯕ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯅ "ꯏꯃꯥ, ꯇꯥ ꯇꯣꯝꯕꯁꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯒꯦ"꯫ ꯀꯕꯣꯛꯂꯩꯅ "ꯏꯆꯥꯁꯤꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯆꯠꯀꯗꯕꯅꯤꯀꯣ"꯫ ꯇꯣꯝꯕꯗꯣ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯏꯁꯤꯡꯁꯨ ꯈꯔ ꯈꯤꯛꯄꯤꯔꯦ꯫ ꯆꯪꯈꯣꯟꯕꯤꯃꯛꯅꯤ ꯈꯟꯗꯨꯅ ꯇꯣꯝꯕꯅ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯐꯖꯅ ꯊꯥꯖꯜꯂꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯪꯂꯥꯟꯗ ꯆꯪꯈꯣꯟꯕꯤ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡ, ꯏꯕꯨꯡꯅ ꯊꯥꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯃꯔꯥ ꯀꯪꯍꯟꯕꯤꯒꯅꯨ, ꯃꯗꯨꯅ ꯏꯕꯨꯡ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ, ꯑꯩꯃꯛꯅꯤ ꯈꯟꯅ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯣꯟꯕꯤ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯕ ꯐꯪꯍꯧꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯆꯜ ꯆꯪꯈꯣꯟꯕꯤ, ꯅꯪꯕꯨꯗꯤ ꯀꯥꯎꯔꯔꯣꯏ"꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯛꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯁꯅꯥꯒꯤ ꯃꯅꯥ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯛꯏ꯫ ꯇꯣꯝꯕꯅ "ꯑꯉꯛꯄꯅꯤ, ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯣꯡꯅꯥꯡꯅꯣ ꯁꯤꯕꯣ"꯫ ꯀꯕꯣꯛꯂꯩꯁꯨ "ꯑꯗꯨꯅꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯣꯡꯅꯥꯡ ꯍꯥꯏꯔꯤꯗꯣ, ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯃꯄꯨ ꯃꯥꯅ ꯄꯤꯔꯛꯂꯕꯅꯤ"꯫ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ꯫ "ꯉꯁꯤꯗꯤ ꯇꯥ ꯇꯣꯝꯕꯁꯦ ꯌꯥꯍꯧ ꯌꯥꯝꯅ ꯉꯜꯂꯝꯃꯤꯅ"꯫ ꯇꯣꯝꯕꯅ "ꯉꯜꯂꯕꯅꯤ ꯏꯕꯦꯝꯃ, ꯅꯪꯒꯨꯝꯕ ꯅꯠꯇꯦ, ꯑꯗꯨ ꯂꯥꯏꯔꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯏꯅꯣꯕ"꯫ ꯇꯣꯝꯕ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯗꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯍꯪꯂꯨꯗ꯭ꯔꯦ꯫ "ꯍꯣ, ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ"꯫ ꯀꯕꯣꯛꯂꯩꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯌꯦꯠꯅꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯪꯈ꯭ꯔꯦ꯫ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯕ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫